ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯁꯔꯧ ꯀꯣꯟꯒꯤ ꯑꯍꯥꯟꯕꯗꯒꯤꯅ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯐꯥꯎꯕ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯗ ꯑꯦꯅꯤꯃꯦꯜ ꯐꯥꯔꯝ ꯑꯦ ꯐꯤꯌꯔꯤ ꯁ꯭ꯇꯣꯔꯤ ꯖꯣꯔꯖ ꯑꯣꯔꯋꯦꯜꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯕꯤ.ꯕꯤ.ꯑꯦꯁ ꯔꯥꯖꯀꯨꯃꯥꯔꯅ ꯍꯟꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯝꯕꯜ ꯆꯣꯡꯕꯤ ꯁꯪꯒꯣꯜ ꯍꯟꯇꯔ ꯍꯥꯏꯅ ꯈꯪꯅꯕ ꯖꯥꯠ ꯑꯗꯨꯅ ꯆꯦꯜꯂꯝꯕꯗꯒꯤ ꯁꯝꯕꯜ ꯃꯈꯣꯡꯅ ꯆꯞ ꯂꯦꯞꯊꯣꯔꯛꯏ꯫ ꯊꯧꯔꯤꯕ ꯃꯤꯕꯨ ꯋꯥꯡꯃ ꯂꯥꯅ ꯃꯊꯛꯇꯒꯤ ꯂꯪꯊꯔꯛꯏ꯫ ꯃꯁꯤꯁꯨ ꯐꯔꯦ꯫ ꯑꯗꯨꯗ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡꯒꯤ ꯁꯥꯌꯦꯛ ꯑꯃꯗꯤ ꯃꯌꯦꯛ ꯑꯌꯥꯝꯕꯅ ꯈꯪꯅꯔꯛꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯁꯟꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯀꯥꯡꯕꯨꯗꯨꯅ ꯁꯥꯁꯤꯡꯒꯤ ꯏꯁꯩ ꯑꯁꯤ ꯁꯛꯂꯛꯄ ꯇꯥꯔꯨꯔꯒ ꯁꯥꯎꯕ ꯃꯇꯧꯗꯨꯗꯤ ꯌꯦꯡꯕ ꯌꯥꯕ ꯁꯛꯐꯝꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯇꯥꯕꯁꯤꯡꯅ ꯃꯇꯧꯗꯨꯗ ꯅꯣꯛꯅꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯁꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤ, ꯑꯁꯨꯛ ꯍꯟꯊꯕ ꯊꯥꯛꯀꯤ ꯏꯁꯩꯁꯤꯕꯨ ꯁꯥꯁꯤꯡꯅ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯍꯥꯏꯗꯅ ꯁꯛꯂꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯁꯤꯅꯤ꯫ ꯁꯥ ꯑꯃꯅ ꯏꯁꯩꯁꯤ ꯁꯛꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯐꯪꯕ ꯆꯩꯅ ꯃꯐꯝꯗꯨꯗ ꯃꯥꯕꯨ ꯃꯤꯅ ꯍꯦꯛꯇ ꯐꯨꯕꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯥꯁꯤꯡꯕꯨꯗꯤ ꯅꯝꯊꯕ ꯂꯥꯛꯊꯨꯕ ꯀꯥꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯕ꯭ꯂꯦꯛꯕꯥꯔꯗ ꯎꯆꯦꯛꯁꯤꯡꯅ ꯁꯝꯕꯜꯂꯩꯗ ꯇꯣꯡꯗꯨꯅ ꯍꯨꯏ ꯈꯣꯡꯕꯒꯨꯝ ꯁꯛꯂꯛꯀꯅꯤ꯫ ꯈꯨꯅꯨꯁꯤꯡꯅꯁꯨ ꯑꯦꯂꯝ ꯑꯦꯂꯝ ꯎꯁꯥꯁꯤꯡꯗ ꯇꯣꯡꯗꯨꯅ ꯁꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯏꯁꯩꯒꯤ ꯈꯣꯟꯊꯥꯡꯁꯤꯡꯗꯨ ꯌꯣꯠ ꯁꯨꯕꯒꯤ ꯌꯣꯠꯐꯥꯟꯗ ꯌꯣꯠ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯆꯔꯆꯀꯤ ꯀꯥꯡꯁꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯔꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯂꯩꯐꯥꯎ ꯑꯃ ꯄꯤꯔꯛꯄꯒꯨꯝ ꯊꯃꯣꯏꯅꯨꯡꯗ ꯇꯅꯤꯛ ꯇꯅꯤꯛ ꯈꯥꯡꯂꯤ꯫ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯧꯔꯛꯄ ꯃꯍꯩ ꯃꯔꯣꯡꯁꯨ ꯈꯥꯎꯗꯨꯅ ꯄꯩꯅꯔꯕ, ꯈꯔꯅ ꯌꯩꯕꯁꯨ ꯍꯧꯅꯔꯕ ꯃꯇꯝꯗꯨꯗ ꯈꯨꯅꯨ ꯁꯪꯒꯨ ꯑꯃ ꯑꯇꯤꯌꯥꯗ ꯂꯩꯅ ꯂꯩꯅ ꯄꯥꯏꯔꯛꯂꯒ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒ ꯂꯣꯏꯅꯅ ꯁꯔꯧ ꯀꯣꯜꯒꯤ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯇꯣꯡꯂꯔꯦ꯫ ꯃꯇꯝꯁꯤꯗ ꯖꯣꯔꯖ ꯑꯗꯨ ꯃꯥꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯄꯨꯔꯗꯨꯅ ꯐꯣꯛꯁꯋꯨꯗ ꯑꯃꯗꯤ ꯄꯤꯆꯐꯤꯜꯗꯒꯤ ꯃꯤ 5-6 ꯑꯃꯒꯁꯨ ꯂꯣꯏꯅꯔꯗꯨꯅ ꯄꯥꯎꯔꯣꯟ 5 ꯂꯣꯟꯕ ꯀꯣꯟꯊꯣꯡꯗꯨ ꯐꯥꯎꯗꯨꯅ ꯒꯥꯔꯤ ꯂꯤꯛꯂꯝꯒꯤ ꯂꯝꯕꯦꯟ ꯑꯗꯣꯝꯗ ꯂꯀꯣꯟ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯅꯔꯤ꯫ ꯖꯣꯔꯖ ꯈꯛꯇꯪꯗꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯅ ꯂꯀꯣꯟꯗꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯀꯨꯏꯔꯕꯅꯤ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯔꯛꯄ ꯑꯗꯨꯅ ꯇꯧꯕ ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯊꯥꯏꯅ ꯖꯨꯂꯤꯌꯁ ꯁꯤꯖꯔꯅ ꯂꯥꯟ ꯇꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯂꯣꯡ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯁ꯭ꯅꯣꯕꯣꯜꯅ ꯊꯦꯡꯅꯔꯨꯗꯨꯅ ꯃꯗꯨ ꯀꯨꯞꯅ ꯄꯥꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯅꯤꯡꯊꯤꯅ ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟꯒꯤ ꯊꯕꯛꯇꯨ ꯁꯤꯟꯅꯔꯦ꯫ ꯊꯕꯛ ꯍꯦꯛ ꯄꯨꯕꯒ ꯋꯥꯔꯣꯜ ꯃꯊꯪ ꯃꯊꯪ ꯁꯤꯟꯅꯔꯛꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯁꯥ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯧꯀꯣꯟꯒꯤ ꯌꯨꯝꯖꯥꯎꯗꯨ ꯇꯞꯅ ꯃꯤꯁꯤꯡꯗꯨꯅ ꯆꯪꯂꯛꯄ ꯍꯧꯕꯒ ꯁ꯭ꯅꯣꯕꯣꯜꯒꯤ ꯑꯍꯥꯟꯕ ꯂꯥꯟꯗ ꯄꯥꯏꯈꯠꯄ ꯍꯧꯏ꯫ ꯈꯨꯅꯨ ꯃꯌꯥꯝꯗꯨꯅ ꯄꯨꯟꯅ 35 ꯁꯨꯏ꯫ ꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯈꯪꯗꯞꯇꯒꯤ ꯃꯤꯒꯤ ꯀꯣꯛꯇꯣꯟ ꯇꯝꯅ ꯍꯥꯏꯗꯔꯛꯏ꯫ ꯃꯤꯁꯤꯡꯗꯨꯅ ꯃꯀꯣꯛ ꯀꯟꯕ ꯂꯥꯛꯅꯔꯤꯉꯩꯗ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯡꯁꯤꯡꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯤꯁꯤꯡꯗꯨꯒꯤ ꯃꯈꯣꯡ ꯈꯨꯕꯣꯝꯗ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯏ꯫ ꯃꯁꯤꯅ ꯑꯍꯥꯟꯕꯗ ꯉꯛꯆꯥꯟꯅꯅ ꯇꯧꯕ ꯂꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯁꯤꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯤꯡꯗꯨꯅ ꯀꯟ ꯀꯟꯗꯨꯅ ꯀꯥꯡꯁꯤꯡꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁ꯭ꯅꯣꯕꯣꯜꯅ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯗ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯁ꯭ꯅꯣꯕꯣꯜ ꯃꯁꯥꯃꯛꯅ ꯃꯥꯡ ꯊꯥꯅ ꯆꯤꯡꯗꯨꯅ ꯃꯤꯔꯤꯌꯥꯟ, ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯌꯥꯎ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯃꯤꯁꯤꯡꯗꯨ ꯇꯞꯅ ꯍꯨꯞꯆꯤꯟꯅꯔꯛꯂꯦ꯫ ꯃꯆꯤꯅ ꯋꯥꯏꯕ ꯌꯥꯎ, ꯃꯈꯣꯡꯅ ꯀꯥꯎꯕ ꯌꯥꯎ, ꯊꯨ ꯊꯨꯕ ꯃꯄꯥ ꯃꯈꯩ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈꯤꯗ꯭ꯔꯦ꯫ ꯕꯦꯟꯖꯥꯃꯤꯟ ꯐꯥꯎꯕ ꯃꯅꯤꯡ ꯂꯩꯁꯤꯜꯂꯛꯂꯒ ꯃꯈꯣꯡ ꯃꯆꯥꯗꯨꯅ ꯃꯤꯁꯤꯡꯗꯨꯗ ꯊꯛ ꯊꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯗꯨꯅꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯆꯩꯇꯨꯞ ꯄꯥꯏꯕ, ꯈꯨꯒꯥ ꯌꯣꯠꯄꯤ ꯊꯥꯕ
ꯈꯣꯡꯎꯞ ꯇꯣꯡꯕ ꯀꯥꯡꯕꯨꯗꯨꯅ ꯈꯨꯠ ꯍꯜꯂꯛꯄꯗ ꯂꯝꯕꯥ ꯇꯧꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯁ꯭ꯅꯣꯕꯣꯜꯅ ꯑꯃꯨꯛꯇꯪ ꯈꯦꯛꯇꯨꯅ ꯈꯣꯡꯂꯛꯄꯗ ꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯁꯥ ꯄꯨꯝꯅꯃꯛ ꯈꯨꯠ ꯂꯩꯁꯤꯟꯅꯔꯒ ꯀꯣꯟꯊꯣꯡ ꯐꯥꯎꯗꯨꯅ ꯁꯨꯃꯥꯡꯗ ꯍꯣꯆꯤꯟꯅꯔꯛꯂꯦ꯫ ꯃꯤꯁꯤꯡꯗꯨꯅ ꯂꯥꯟ ꯉꯝꯂꯦ ꯃꯇꯥꯒꯨꯝ ꯍꯔꯥꯎꯅ ꯂꯥꯎꯅꯔꯤ꯫ ꯃꯈꯣꯏꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯁꯥꯁꯤꯡꯗꯨ ꯂꯥꯟꯐꯝꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯁꯥꯁꯤꯡꯗꯨꯕꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯥꯟꯅꯔꯛꯂꯤ꯫ ꯁ꯭ꯅꯣꯕꯣꯜꯅ ꯄꯥꯝꯈꯤꯕꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯇꯥꯟꯅꯔꯛꯄꯁꯤꯡꯗꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯁꯒꯣꯜ 3ꯅꯦ, ꯁꯟꯕꯤ 3ꯅꯦ, ꯑꯣꯛ ꯃꯈꯩꯅꯦ꯫ ꯁꯪꯒꯣꯜꯗꯒꯤ ꯐꯨꯔꯨꯡ ꯈꯣꯟꯇꯣꯔꯛꯇꯨꯅ ꯃꯤꯁꯤꯡꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯝꯕꯤ ꯊꯠꯂꯔꯦ꯫ ꯁ꯭ꯅꯣꯕꯣꯜꯅ ꯈꯨꯗꯝ ꯇꯧꯔꯛꯄꯗ ꯃꯁꯥꯃꯛ ꯌꯥꯎꯅ ꯖꯣꯟꯒꯤ ꯃꯥꯏꯀꯩꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯣꯆꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯖꯣꯟꯁꯨ ꯎꯏ꯫ ꯑꯗꯨꯅ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯥꯞꯂꯛꯈꯤ꯫ ꯃꯔꯨ ꯑꯆꯥꯏꯕꯤꯁꯤꯡꯗꯨꯅ ꯃꯅꯒꯟꯗ ꯄꯥꯟꯕꯗꯒꯤ ꯁ꯭ꯅꯣꯕꯣꯜꯒꯤ ꯃꯁꯥꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈ꯭ꯔꯦ꯫ ꯖꯥꯎ ꯑꯃꯁꯨ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯡꯊꯛ ꯅꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯄ ꯁ꯭ꯅꯣꯕꯣꯜꯅ ꯀꯤꯂꯣ 100ꯗꯒꯤ ꯈꯤꯇꯪꯗ ꯇꯥꯕ ꯃꯁꯥ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯅꯤꯗ ꯅꯟꯊꯔꯛꯂꯦ꯫ ꯃꯈꯨꯠꯀꯤ ꯅꯣꯡꯃꯩꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯥꯁꯨ ꯁꯟꯊꯤ ꯍꯥꯕꯨꯡ ꯑꯃꯗ ꯌꯨꯡꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯇꯤ ꯕꯣꯛꯁꯔꯅ ꯇꯧꯈꯤꯕꯗꯨꯅꯤ꯫ ꯈꯨꯗꯨꯡ ꯑꯅꯤꯅ ꯆꯞ ꯇꯤꯡꯅ ꯂꯦꯞꯈꯠꯂꯒ ꯁꯒꯣꯜ ꯂꯥꯕ ꯑꯃꯒꯤ ꯄꯥꯈꯪꯒꯨꯝ ꯌꯣꯠꯀꯤ ꯅꯜ ꯊꯥꯕ ꯀꯟꯈ꯭ꯔꯕ ꯈꯨꯃꯥꯡ ꯑꯅꯤꯗꯨꯅ ꯀꯥꯎꯔꯛꯄꯅꯤ꯫ ꯑꯍꯥꯟꯕ ꯈꯨꯀꯥꯎꯗ ꯐꯣꯛꯁꯋꯨꯗꯇꯒꯤ ꯌꯥꯎꯔꯛꯄ ꯁꯒꯣꯜꯁꯪ ꯄꯥꯟꯅꯅꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯟꯗꯨꯅ ꯂꯩꯈꯣꯝꯗ ꯂꯧꯃꯥꯡꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯩꯀ ꯊꯥꯗꯔꯝꯗꯨꯅ ꯆꯦꯟꯒꯗꯕꯒꯤ ꯇꯧꯅꯔꯛꯈꯤ꯫ ꯄꯥꯈꯠꯃꯟꯗꯨꯅ ꯂꯧꯁꯤꯡ ꯃꯥꯡꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨ ꯁꯨꯃꯥꯡꯗꯨꯗ ꯄꯥꯂꯦꯞꯐꯝ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯛꯏ꯫ ꯁꯥꯁꯤꯡꯗꯨꯅ ꯍꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯡꯗꯒꯤ ꯇꯥꯟꯅꯔꯤ꯫ ꯃꯆꯤꯅ ꯈꯔ ꯊꯤꯟ, ꯃꯈꯣꯡꯅ ꯈꯔ ꯀꯥꯎꯊꯠ, ꯃꯌꯥꯅ ꯈꯔ ꯆꯤꯛ, ꯃꯈꯣꯡꯅ ꯈꯔ ꯑꯃꯨꯛ ꯅꯦꯠꯊꯠ ꯇꯧꯗꯨꯅ ꯌꯥꯕ ꯃꯈꯩ ꯂꯥꯛꯅꯔꯦ꯫ ꯃꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯃꯟ ꯈꯨꯝꯍꯧꯗꯕ ꯁꯥ ꯑꯃꯠꯇꯁꯨ ꯁꯔꯣꯛ ꯀꯣꯟꯗꯨꯗ ꯌꯥꯎꯗ꯭ꯔꯦ꯫ ꯍꯪꯗꯣꯡꯗꯨ ꯐꯥꯎꯕ ꯈꯪꯍꯧꯗꯅ ꯌꯨꯝꯊꯛꯇꯒꯤ ꯁꯒꯣꯜ ꯄꯥꯟꯅꯕ ꯑꯃꯒꯤ ꯃꯔꯦꯡ ꯌꯨꯝꯗ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯈꯨꯠꯆꯤꯟ ꯊꯨꯝꯅ ꯌꯩꯁꯤꯟꯗꯨꯅ ꯈꯣꯠꯄ ꯌꯥꯕ ꯃꯈꯩ ꯃꯉꯛꯁꯝꯗꯨꯗ ꯈꯣꯠꯇꯠꯂꯝꯂꯦ꯫ ꯆꯩꯅꯥꯈꯣꯟ ꯐꯪꯂꯕ ꯅꯨꯄꯥꯗꯨꯅ ꯇꯥꯕ ꯉꯝꯗꯕ ꯃꯈꯩ ꯂꯥꯎꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯍꯥꯡꯕꯒꯤ ꯇꯟꯖꯥ ꯐꯪꯕꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯊꯣꯡꯒꯥꯟ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯝꯕꯤ ꯑꯆꯧꯕꯗꯨꯗ ꯇꯥꯈꯤꯗꯨꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯨꯡ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯅꯪꯂꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯟꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯃꯇꯨꯡꯗꯅ ꯀꯥꯡ ꯃꯌꯥꯝ ꯑꯃꯅ ꯈꯨ ꯈꯨ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡꯗ ꯃꯀ꯭ꯂꯥꯛꯇ ꯆꯤꯛ ꯆꯤꯛꯇꯨꯅ ꯇꯥꯟꯅꯈꯤ꯫ ꯑꯃꯈꯛ ꯅꯠꯇꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈꯤ꯫ ꯁꯨꯃꯥꯡꯒꯤ ꯃꯅꯨꯡ ꯑꯣꯏꯕꯅ ꯕꯣꯛꯁꯔꯅ ꯃꯃꯥꯏ ꯎꯞꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯃꯆꯥꯗꯨ ꯃꯈꯣꯡꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯏꯟꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯅꯨꯄꯥꯃꯆꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯦꯡ ꯑꯣꯠꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯗꯤ ꯁꯤꯔꯦꯅꯦ, ꯕꯣꯛꯁꯔꯅ ꯊꯋꯥꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯃꯁꯤꯃꯛ ꯇꯧꯒꯦꯗꯤ ꯈꯟꯈꯤꯗꯕꯅꯤ꯫ ꯈꯣꯡꯗ ꯌꯣꯠ ꯇꯣꯞꯄꯒꯤ ꯋꯥꯐꯝꯁꯤ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ꯫ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯅꯤ? ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯇꯧꯕꯤꯅꯨ ꯀꯝꯔꯦꯗ, ꯁ꯭ꯅꯣꯕꯣꯜꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯥꯗꯒꯤꯗꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯏ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯑꯃꯇꯪ ꯈꯟꯕ ꯇꯥꯔꯕꯗꯤ ꯁꯤꯔꯤꯕ ꯃꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ꯫ ꯑꯩꯗꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯛ ꯈꯟꯈꯤꯗꯦ, ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯇꯧꯈꯤꯗꯕꯅꯤ꯫ ꯕꯣꯛꯁꯔ ꯑꯗꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯔꯪ ꯇꯔꯪ ꯆꯤꯟꯊꯔꯤ꯫
Molly kaida laikre kanagumba amana khanghang hanglai tasengbasu Molly du lairamdre ngayakti mayam punamak pakhatnarure laklamba misingduna mahakpu awaba nanghalamgadra natraga mabu phadna pukhrabra haiduna makhal kayagi wakhan taunaraki thiba makai thiruraga onathangda mahakti magi punphamduda sajik bagosta makuk thingduna lotlaga lairamba thengnaraki nongmai makhon hek takhibaga mahakti haigattana chenthorokpa oiramba tai mabu thiruba kanguna khannarakpa matam adwaida ngasai sagon panaba pamasa ama soktuna tui haina tawbudu ngaihak lauching mangruba oiramladuna lauching lakpa tanja yenglaga lona chenchiramle sa singdu haujikti nungaibai pangkhai lana mathum marang hauladuna amuk ullare amamamna magi warina atagi wari sing namatuna ngangdaba yadabagi matagum pau tamnari mai pakpadagi thorom ama khudakta chinduna pangthokle piran chingkhatle aduga masing khangdana inglendagi sa sing sakle mamangdadi nungmaina panduna sikhiba yaw adu chinglemba thorom ama pangthokduna pumle hairaga magi phumpham mathak aduda kawen khujin ama thajille makhoi mai pakpudu ningsingnanaba haiduna kudakta thorom ama sinduna pangthoi mongphonggi manakta mayamna ngahak potharingaida isnobonna wahi khara mayang mafamda haiki maduda tangai phadrabadi sayokpongidamakta thawai katlabasu katpa tabani asumna haiki sa singduna pullaga lanmigi oiba leiteng mana ama haudoknabasu khanare sagi hero first class haina mingthonduna khonga ama semlaga snowball amadi boxset anida leiteng bire mana adu tasengbadi senyekini madusu jachan thambakada taramba sagolgi masada yalamba sabotki subject matek amakhak oiba jatni hariba khongadu nomajing amadi atai thabak lepa numita khakta thatkadabani sagi hero ani suba class haiba amasu semle maduna laikhidraba jaw aduda pire ranphamdugi maming kari haina thonsigi haibagi matangda khwa yamna khanaki losilakbada sangon mayagi lanpham haina maming thonkhre mayamdai hairiba mafamsidadi ahanba lumduna leiraga chithakiba lan adu Mr. John gi nongmaidusu laikhomda taramba thengnarure yumdugi manungda nongmai maru marang kaina leiri haibdu khangnare nongmai adu phiran makhongda tok amagi mong khilasi haina yanara matungda tahi amada anir khaktang kapa haina lepna khare October 23 haibadi sagon mayagi lanphamgi kumon numit amadi June kumari midasmar de lalhogi kumon numit ani sini ningtham thau silai loinana Molly gi sakrisu asum hengkalai nungtigi oina yahou thengduna thabak subagi matam amukta nangde hairabasu makeup thohogdre hekta harakani aduga amukasu masagi anabagi wakat kokthong ama puraduna lakani zabadadi amuktang maning tungde tanja kitang phangbada sat hekta haidokna ising thakpani haiduna chakchini aduga yok kon manakta leptuna masagi masakta sumatna tumin angaubigum yengna leramgani ngasidagisu hena sathiba wafam amaga tanarakli nongma Mollyna zum lauba mamaidu farafra hairaduna sanaraga wakhan nungaina napi maka ama chikladuna chalakpagi matam aduda Cloverna ngahak khamaga hairai Molly nagonda arwa ama hagadaba leire ngasi ayuksi folk fruitka aikogi sagi lakonsiga anigi tainafamduda sambalai samban marumsida leplaga
asom nakanda nangna yengduna tahoribadu karigino sambal wangbada Bill Clinton gi nipa amasu lepun lehawi khara thablap tawjarabasu imitsinadi kho khopa loina ohorabani nupaduna nawonda wari sajinaraga narai baktuda makutnaga nandana tahowudu maduna kari haribano molli tawdeda kaisu agondabo haridu loreda molina saurongna kumlai masado thek kotuna lengba hori humangna lebakta kholai moli ngaiko aigona sumna amukta yenguse nupaduna nangi maida tasengna nan kotuna tawkideko tawde hami molina mukasu haire tawbadabu mahak probaga misana badadi mangamdre tangnaba mikupta mamai sat laithokraga lawpak tamna chenthokre Cloverda wakhana malakle wa makha taramdana moli gi sajik chapam sabamda changchilaga makhong khumangna haidoktina thirare sajikna khumduna chini matung kharaga masu masugi riban kharaga manungda lotuna thamnamba thengnarure numit humni leiraga moli mangkhre sayon kharadi magi leifam karimata khangnaramde adudagidi kunu singna pau purakuna molidi Wellington gi maikaida lehaure haina tamlare uttakpa phajakraba machu amubaga angangbaga leitengba sagon gari amagi bam ani gi karakta leptuna lehawi haibu wasi tamlare makoi ingangangba masa pakna noiba khobong kakpi punggaw awangba setba saungi mojana makong yumsinba sangdugi mapu manba nipa amana mamaida sat nandana chini matung khara pijahawi magi matuju kakpa koihogdri aduga lumangda somthariba masamdusu I machugi ribal ama koina yelhawi mahak adu wakhal yamna nungaina lehawi asumna kunusingna pau tamlare sa amatana moli gi wa amuk khana panakhidre wakching yorokle ingmana tara chingchelle leibak chu yot kungkan khre labukta thabak suba yanadre sangoida mithong kaya chathari ok singna mathangda pakitkadaba thabak singi thorangda thau silli atai sa singdagi ok sing asina singba henbanina lokon gi thauchin thorang sing makhoi gi mawa taraga pakitkadabani haibasi iya yanaraba wafamni tawatabu makhoi gi wareptu bot launaraga ayaba pikadabani Snowball ga Napoleon ga ani khanaba sidang yawamdragadi thabakchi nungaina chatharamba yabani khajitang phawba yetpa yabagi masak machet amatang phangbada ani silemna thanade amana tanan khara pak chawna hunchi haraklabadi amana su oktuna jap oina lam chawna konduna thagadabani harakpa soide amana sidak kobi thaba phanika harurabadi amana mu oktuna sukpha pharoi alu thabana hena phani hekta harakani makhoi animak magi michang phajana lainai aduna maraida mai haunabasu yaurokli miphamgi mafamdadi Snowball gi wa ngangba haibaduna maram oiraga marai taunabadu mahakna khara ngamna chatli adubu mapandadi michang khomba haiba henba Napoleona michang phajana sengkatli akhanana yawsingnadi mahakpu yamna yai hantak maraksi yawsingna maram chaba chadaba thidina khongmaidi phai anina phate haibasi yamna toina khongba haiba ama takhonarakli mifam satharinge manungda phawbu hekta tawrai Snowball na arubu wapum ama pukhalakpa matangdasu khongmaidi phai anina phate hekta harokuna wangangba marak thatli Tawkolgi yumjawda Snowball na laumi amadi dar lauba kauba sefongdugi amanba kopi khara thengnaruduna paraga anauba thorang
ꯋꯥꯈꯜ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯏꯔꯝ ꯁꯦꯝꯕꯒꯤ ꯀꯥꯟꯅꯕ, ꯁꯖꯤꯛ ꯇꯦꯛꯅ ꯄꯩꯁꯤꯟꯕꯒꯤ ꯃꯑꯣꯡ, ꯎꯠꯀꯤ ꯍꯥꯔ ꯂꯧꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅ ꯉꯥꯡꯏ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯧꯕꯨꯛꯇ ꯁꯥꯁꯤꯡꯗꯨꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯃꯊꯤ ꯐꯥꯏꯕꯒꯤ, ꯃꯗꯨꯅ ꯍꯥꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ, ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯋꯥꯗꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯄ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯅꯦꯄꯣꯂꯤꯌꯟꯅꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯃꯤꯠ ꯀꯥꯡꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯅ ꯇꯧꯖ ꯁꯥꯔꯤꯕꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯍꯦꯛꯇ ꯇꯧꯏ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯧꯕꯒꯤꯗꯤ ꯌꯦꯠꯅꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯆꯀ꯭ꯔꯤꯀꯣꯟ ꯑꯃ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯌꯦꯠꯈꯤꯕꯗꯨꯅ ꯄꯨꯡꯍꯦꯟ ꯍꯦꯟꯈꯤ꯫ ꯂꯧꯀꯣꯟꯒꯤ ꯌꯨꯝꯖꯥꯎ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯄꯪꯊꯥꯞ ꯊꯥꯞꯇꯅ ꯑꯁꯪꯕ ꯁꯟꯖꯥꯕꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯐꯥꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝ ꯑꯣꯏꯔꯦ꯫ ꯑꯀꯣꯏꯕ ꯂꯝꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯁ꯭ꯅꯣꯕꯣꯜꯅ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯠ ꯆꯀ꯭ꯔꯤꯀꯣꯟ ꯑꯃ ꯁꯥꯒꯠꯄꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯗꯥꯏꯅꯥꯃꯣ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯂꯧꯀꯣꯟ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯅꯕ ꯅꯣꯡꯊꯥꯡ ꯃꯩ ꯄꯨꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯃꯩꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯀꯣꯜꯁꯤꯡꯗꯨꯁꯨ ꯉꯥꯜꯍꯜꯂꯅꯤ, ꯅꯤꯡꯊꯝꯊꯥꯗ ꯂꯨꯝꯅ ꯂꯩꯕꯁꯨ ꯌꯥꯔꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯒꯣ ꯍꯣꯔꯥꯏ ꯁꯖꯤꯛ ꯀꯛꯅꯅꯕ ꯆꯀ꯭ꯔ, ꯆꯨꯖꯥꯛ ꯃꯈꯣꯛ ꯀꯛꯅꯅꯕ ꯆꯀ꯭ꯔ, ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯃꯩꯅ ꯁꯪꯒꯣꯝ ꯁꯨꯝꯅꯕ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯊꯝꯕ ꯌꯥꯔꯅꯤ꯫ ꯁꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯎꯔꯨꯔꯕꯗꯤ ꯂꯥꯏꯔꯗꯅ ꯍꯥꯟꯅ ꯃꯃꯤꯡ ꯐꯥꯎꯕ ꯇꯥꯖꯈꯤꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯧꯀꯣꯟꯁꯤ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯅꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯉꯥꯛꯇꯁꯨ ꯂꯩ꯫ ꯑꯗꯨꯅ ꯁ꯭ꯅꯣꯕꯣꯜꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯦꯆꯤꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯐꯪꯂꯅꯤ, ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯥꯎꯈꯠꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯧꯔꯛꯄꯗꯗꯤ ꯃꯌꯥ ꯀꯥꯗꯅ ꯇꯥꯅꯔꯦ꯫ ꯆꯌꯣꯜ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯆꯀ꯭ꯔꯤꯀꯣꯟ ꯑꯃ ꯍꯥꯡꯕꯒꯤ ꯁ꯭ꯅꯣꯕꯣꯜꯒꯤ ꯊꯧꯔꯥꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦ꯫ ꯃꯦꯆꯤꯟꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡꯗ ꯃꯤꯁꯇꯔ ꯖꯣꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ 3ꯗꯒꯤ ꯐꯪꯕꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯊꯕꯛ 1,000,000, ꯆꯦꯛ ꯆꯟꯕꯒꯤ ꯃꯍꯩ ꯑꯃꯗꯤ ꯁꯤꯟꯗꯝꯂꯛꯄꯁꯤꯡꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯀꯧꯏ꯫ ꯁ꯭ꯅꯣꯕꯣꯜꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯣꯏꯅ ꯍꯥꯟꯅꯗꯤ ꯌꯦꯔꯨꯝ ꯀꯣꯟꯅꯅꯕ ꯃꯐꯝ ꯑꯣꯏꯅꯔꯝꯕ ꯀꯥ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯀꯥꯗꯨꯒꯤ ꯂꯩꯃꯥꯏꯗꯨ ꯎꯄꯥꯛꯅ ꯅꯥꯟꯅ ꯊꯥꯏ, ꯑꯗꯨꯒ ꯂꯥꯏꯒ ꯌꯦꯛꯂꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯏ꯫ ꯀꯥꯗꯨꯗ ꯃꯍꯥꯛ ꯄꯨꯡ ꯀꯌꯥ ꯆꯨꯞꯅ ꯎꯪꯗꯨꯅ ꯑꯁꯨꯝ ꯂꯩ꯫ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯐꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯆꯦꯅꯥ ꯈꯨꯝꯖꯤꯜꯂꯛꯇꯅꯕ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯅꯜꯂꯤ, ꯑꯗꯨꯒ ꯈꯨꯃꯥꯡꯒꯤ ꯈꯨꯖꯤꯟ ꯀꯥꯔꯛꯇ ꯆꯣꯛ ꯑꯃ ꯆꯞꯄꯒ ꯃꯥꯡꯗ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯩ ꯆꯤꯡꯂꯗꯨꯅ ꯆꯠꯂꯤ꯫ ꯃꯆꯤꯟꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯀꯔꯤꯒꯨꯝꯕꯗ ꯇꯥꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯃꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯌꯦꯛꯁꯤꯡ ꯑꯗꯨꯇꯅ ꯊꯜꯂꯛꯏ꯫ ꯗꯣꯔꯥꯒ ꯆꯀ꯭ꯔꯒ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯌꯦꯡꯕꯅꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯥ ꯃꯌꯥꯝꯗꯨ ꯅꯣꯡꯃꯗ ꯑꯃꯨꯛꯇꯤ ꯁ꯭ꯅꯣꯕꯣꯜꯅ ꯌꯦꯛꯂꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯅꯅꯕ ꯁꯣꯏꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨ ꯐꯥꯎꯕ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯆꯣꯛꯅ ꯌꯦꯛꯁꯤꯟꯕꯁꯤꯡꯗꯨ ꯅꯦꯠꯂꯨꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯀꯥꯟꯗꯨꯅ ꯆꯠꯅꯩ꯫ ꯅꯦꯄꯣꯂꯤꯌꯟ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕꯁꯦ꯫ ꯃꯍꯥꯛꯇꯤ ꯍꯧꯕꯗꯒꯤ ꯅꯨꯡꯁꯤꯠ ꯆꯀ꯭ꯔꯤꯀꯣꯟ ꯁꯥꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯝ ꯂꯩꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯑꯗꯨ ꯊꯥꯖꯗꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯌꯦꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯀꯣꯏꯗ ꯃꯈꯣꯡ ꯂꯨꯝꯅ ꯊꯥꯡꯂꯗꯨꯅ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ
ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯥꯝꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯗꯒꯤꯗꯤ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯇꯨꯅ ꯅꯥꯛꯆꯤꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡ ꯐꯩꯅ ꯊꯥꯡꯀꯠꯇꯨꯅ ꯌꯦꯛꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯍꯛꯀꯤ ꯏꯁꯤꯡ ꯈꯥꯏꯖꯤꯜꯂꯝꯂꯒ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤꯠ ꯆꯥꯛꯀꯤ ꯀꯣꯟꯒꯤ ꯃꯇꯥꯡꯗ ꯂꯧꯀꯣꯟꯗꯨ ꯇꯪꯈꯥꯏ ꯇꯥꯟꯅꯔꯦ. ꯀꯣꯜ ꯑꯗꯨꯕꯨ ꯁꯥꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯁ꯭ꯅꯣꯕꯣꯜ ꯃꯁꯥꯁꯨ ꯈꯪꯖꯩ. ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯊꯪꯒꯤ ꯇꯔꯨꯛꯁꯨꯕ ꯄꯥꯔꯠꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯟꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ. ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ.